ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ ꯀꯦꯁ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 4 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁ 6 ꯌꯧꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠ 3.2 ꯌꯧꯔꯦ꯫ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ 4 ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 3 ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 1ꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯑꯄꯨꯟꯕ ꯁꯦꯝꯄꯜ 35 ꯇꯦꯁ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯈꯤꯕ ꯌꯥꯎꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯁꯦꯝꯄꯜ 1,13,12,963 ꯇꯦꯁ ꯇꯧꯕꯒꯤ ꯃꯅꯨꯡꯗ 1,58,938 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯃꯤꯁꯤꯡ 2,110 ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯟꯕꯖꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯪꯅꯅ ꯅꯨꯃꯤꯠ 12 ꯅꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯦꯞꯇꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕꯒꯤ ꯋꯥꯐꯝ ꯁ꯭ꯀꯨꯜ ꯁꯦꯂꯦꯕꯁꯇ ꯌꯥꯎꯍꯟꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯍꯟꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯦꯝꯁꯨ ꯑꯃꯔꯁꯦꯐ ꯗꯦꯁꯥꯝ, KSA ꯆꯨꯛ ꯑꯃꯗꯤ ꯑꯦꯝꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯦꯒꯅꯤꯆꯨꯗ ꯑꯦꯟड ꯁꯕꯁꯇꯦꯟꯁ ꯌꯨꯁ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯀꯨꯝꯖꯥ 2018ꯗ ꯐꯣꯡꯈꯤꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯥꯈ 1.3 ꯑꯦꯝꯐꯦꯇꯥꯃꯤꯟ ꯇꯥꯏꯞ ꯁ꯭ꯇꯤꯃꯨꯂꯦꯟꯠ ATS ꯁꯤꯖꯤꯟꯅꯕ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡꯒꯤ ꯄꯥꯎ ꯇꯠꯇꯅ ꯇꯥꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒ ꯃꯈꯜꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯄꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯑꯈꯟꯅꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯅꯍꯟꯅꯕꯒꯤ ꯐꯤꯚꯝ ꯂꯥꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯑꯁꯤꯗ ꯂꯅꯥꯏ NGO ꯑꯃꯁꯨꯡ CSOꯁꯤꯡꯅꯁꯨ ꯃꯁꯤꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯔꯨꯕ ꯑꯣꯏꯔꯤ꯫ ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯍꯣꯕ ꯀꯌꯥ ꯂꯩꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯡꯅꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯅ ꯇꯨꯡꯗ ꯊꯣꯔꯛꯀꯗꯕꯁꯤꯡ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯏꯁꯨꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡ ꯋꯥꯈꯜ ꯇꯥꯍꯟꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯁꯦꯂꯦꯕꯁꯇ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯅꯕꯒꯤ ꯍꯤꯔꯝꯁꯤꯡ ꯌꯥꯎꯍꯟꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁꯇ WHOꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔ ꯂꯥꯏꯐ ꯁ꯭ꯀꯤꯜꯁꯤꯡ ꯌꯥꯎꯍꯟꯕ ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀ꯭ꯂꯥꯁ 5ꯗꯒꯤ ꯍꯧꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯕ, ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯥꯡꯍꯜꯂꯛꯂꯤꯕꯁꯤꯡ ꯁꯦꯂꯦꯕꯁꯇ ꯍꯥꯞꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯕ, ꯃꯌꯥꯏ ꯀꯥꯏꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ, ꯑꯣꯄꯤꯌꯝ, ꯍꯦꯔꯣꯏꯟ, ꯃꯣꯔꯐꯤꯟ, ꯀꯣꯀꯦꯟ, ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕꯅ ꯇꯨꯡꯗ ꯁꯣꯛꯂꯛꯀꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯂꯦꯕꯁꯇ ꯌꯥꯎꯍꯟꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯂꯥꯟ ꯂꯣꯏꯁꯤꯜꯂꯨ, ꯔꯨꯁꯤꯌꯥꯗ ꯁꯥꯟꯅꯕ ꯂꯦꯞꯄꯨ, ꯖꯦꯂꯦꯟꯁꯀꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯔꯨꯁꯤꯌꯥꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯃꯣꯁꯀꯣꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯀꯟꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯃꯨ ꯑꯃꯁꯨꯡ ꯔꯨꯁꯤꯌꯥꯗ ꯁꯥꯟꯅꯕ ꯂꯦꯞꯄꯨ ꯍꯥꯏꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯗ ꯌꯨꯀ꯭ꯔꯦꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯔꯨꯁꯤꯌꯥꯒꯤ ꯊꯥꯎꯒꯤ ꯃꯊꯛꯇ ꯏꯝꯕꯥꯔꯒꯣ ꯑꯃ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯈꯣꯡꯊꯥꯡ ꯇꯞꯅ ꯆꯠꯄ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯨꯁꯤꯌꯟ ꯐꯣꯔꯁ 1000 ꯀꯌꯥꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯑꯅꯤ ꯀꯣꯏꯁꯤꯟꯅꯗꯕ ꯍꯣꯠꯅꯔꯛꯈꯤꯕꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯗ ꯖꯦꯂꯦꯟꯁꯀꯤ ꯈꯤꯖꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯀꯥꯏꯍꯜꯂꯣꯏ꯫ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯄꯤꯒꯗꯕ ꯃꯃꯜ ꯑꯗꯨ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛ ꯔꯨꯁꯤꯌꯥꯅ ꯄꯤꯒꯗꯕ ꯃꯃꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯁꯒꯣꯜ ꯁꯦꯟꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯉꯥꯡꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯤꯚꯝ ꯑꯁꯤꯃꯛ ꯃꯥꯌꯣꯛꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯊꯪ ꯊꯣꯔꯛꯂꯤꯕ ꯃꯥꯡ ꯇꯥꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯤꯡꯂꯝꯒꯗꯕꯅꯤ꯫ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯔꯨꯁꯤꯌꯥꯗ ꯁꯥꯟꯅꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯔꯨꯁꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯁꯦꯡꯁꯟꯁꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯅꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯦꯂꯦꯟꯁꯀꯤꯅ ꯋꯥꯀꯠꯈꯤ ꯑꯃꯁꯨꯡ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯊꯤꯡꯕꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯩꯕꯥꯛ ꯈꯔꯕꯨ ꯖꯥꯍꯜꯂꯤꯕꯅꯣ ꯍꯪꯈꯤ꯫ ꯔꯨꯁꯤꯌꯥꯗ ꯁꯥꯐꯨ ꯄꯤꯊꯕ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯤꯌꯥꯝ ꯁꯦꯜꯂꯒ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯗꯨꯕꯨ ꯄꯦꯜꯍꯟꯅꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯍꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯟꯅꯕ ꯑꯃꯁꯨꯡ ꯑꯁꯣꯟꯕꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯍꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯈꯤ꯫ ꯁꯥꯏꯕꯤꯒꯦ ꯔꯣꯗꯦꯟ ꯇꯦꯛꯁ ꯑꯃꯁꯨꯡ
lisi changs the labor Ukrainian force bungarang daki nakan ahom dagi questionable Russian force and attack tawrakre and Ukraine gi military na aige karigama city ani adu Russia gi kudata khrabdi Donbas ki Luhansk province panabak Russia gi makhada laikragane Ukraine gi forcing akai badi question na ba Russian battalion kon mangana honari ana pautam mamada Ukraine gi interior ministry advisor badim Denisenko na haige sahiya sig an bada Ukraine gi forcing na handokla khraba Bidlodarks the Moscow na changchilaki bagi praman adu Russian fiber territory de leipa Reuters journalist dot ke mafamodogi building kudum chankraba fro Russian fighters in hausuk phawada kodwai chena pai khre masuk government building adu ki thongda Russia gi phiral thet kre Russia gi territory jobangam bakhulai sing pirak putar badi madu jaringai oidaba lan hena kangkat anad bagi sati ba khongtang amoy gani ana Russia gi foreign minister Sergei Lavrov no warning tawkre United States na lusing ba nongsuk leibak sin Washington dagi M 777 Wheatjar sing amasung Denmark dagi iPhone anti-ship missile sing jaunan long range weaponry bigre Maya thangba Ukraine military vest Russia ki attack da mioi tara sekre kontra sokre Maya thangba Ukraine ki city dami flo da leipa military facility amada Russia na ngasi rai ki angan bada sathar ki ba attack da mioi tara kan ithorom sekre amasung atai mioi kontra hena sokre ana mafam adoge demand official amada phongdokre Skander misal sing ngasi ayuk National Guard Training Center amada attack sathar ki miam hatkre mioi tara rom sekre amasung mioi kontra mangarom sokre ana national Gada to Girisnet Makok, Ganadi Korvan Haike. Tahum Hen Bagit Landa Russian force Nesta Taraki Bakan by Dex and the Mapamasi, Nandok to Laki Beni Amazon Poklom, the Kotok Naba to the Giselaki Miam Bisang Chavam Bible Amoike. Naziragi attacking Aduna Satiba, Mantak Patawan Cre Amazon, buildings in Ate Akai, Makata Leramba, Yaba Music Rescue Workers in the Theory, Regina to be Governor Palentin, raised it Sankuna Hana Fongdoke. Lebaga to Konung keep ki awang the labor Ukraine military base among the Russian made Taragata Satakiba. Edek the Mu Marfuka secret and a soil Osida. Ukraine President Zelensky Hakiba Adukimatung, Nasiki Atikasi Lakibane. Westgate warnings in the China South China Sea the Anover naval drinks in Satagadori. China South China Sea the Hang Tang Genometer naval exercising Amukcha Tagani and Lepakasiki, Maritime Authority in High Grade. China South China Sea the Pacific Islands power Makoi military and economic tabaks in Chatabaki Madanga. United States na losing to the Nongsu Kilibaks in the warnings in Torakibaga. Navy exercise adu Satagadori Bane. South China gi Hainan province ki Torwandagi kilometer Kunbaga hena Laptaba Samudra the exercise singadu Bato Katabane. Tauran square kilometer Chamagi area Amapung Bangagi the maritime traffic the things in Tamgani hena warning Tauradona. Arang sagol sinomita statement amada maritime safety administration atuna military exercising pangpok lagani amasung changlak pada atheng batham lagani haiki US Secretary of State Antony Blinken ngarang Beijing bo makoi ki territory ni harba Taiwan ki batang dong khanaba wangkan anu bagi maral sege namit kodingi oiba maung da Taiwan manakta PLA aircraft 5 gum bagi thabak amasung kai bagi wazau kya Beijing ngang behengkalakli ana People's Liberation Army da palladuna US ki Blinken na warol amada haiki Ukraine ki nopok thang balam dam da Russia na bom to kapsil padagi yam na kan khut thong nare Ukraine ki nopok thang balam dam gi charuk da Russia na bom to kapsil padagi akan ba mong to khut thong nare ana official report amada phang dorakle UK ki Prime Minister Boris Johnson hai ki bada Russia ki land missing asina Donbas region da akan ba mong to bom to kapsil da landa sil padagi khut thong na bagi thawdo ga do thoki bane Russia ki land missing adu Ukraine ki land min akan ba atheng ba pi to na land theng na ba land theng na ba baram oiduna Yamna kulai thuna kumang sauksin padi ngamdri hari. Arabida content sing asigi marwai ba pau khara asiba pau tamjariba. Mari borokel news YouTube channel asidagi yengpiri ba puna mapathaga jari. Channel asina tom da kana gabadi subscribe to video subscribe to bi rong like and share to sukawi group nama po amakhana thaga jari.